ꯃꯌꯥꯝꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯅꯤꯁꯤꯗ ꯎꯠꯂꯤꯕ ꯄꯤꯛꯆꯔ ꯑꯅꯤꯁꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯅꯦ ꯑꯃꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯅꯥꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯄꯨꯛꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯅꯤ ꯑꯅꯤꯁꯤꯒꯤ ꯁꯦꯞꯁꯦ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏꯕꯒꯤ ꯅꯥꯁꯤꯒ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯒ ꯁꯤ ꯃꯥꯟꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯔꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯅꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯁꯤꯒ ꯑꯩꯈꯣꯏꯒꯤ ꯅꯥꯁꯤꯒ ꯑꯗꯨꯅꯅꯤ ꯅꯥꯁꯤ ꯁꯥꯕ ꯃꯇꯝꯗ ꯅꯥ ꯁꯥꯔꯗꯤ ꯑꯩ ꯅꯥꯗꯧ ꯃꯥꯜꯂꯤ ꯅꯥ ꯁꯥꯔꯗꯤ ꯅꯥꯏ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯃꯤꯁꯦ ꯅꯥꯒꯜꯂꯤ ꯀꯥꯏ ꯍꯥꯏꯁꯦ ꯆꯨꯝꯕ ꯃꯔꯤ ꯂꯣꯏ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯩꯗ ꯃꯔꯤ ꯂꯩꯅꯔꯤꯁꯤꯗ ꯃꯊꯪ ꯃꯌꯥꯝ ꯄꯤꯔꯤꯀꯣ ꯃꯥꯏꯁꯦ ꯁꯤꯗꯩꯗ ꯂꯣꯋꯔ ꯂꯤꯝ ꯑꯞꯄꯔ ꯂꯤꯝ ꯑꯦꯕꯗꯣꯃꯤꯅꯦꯜ ꯑꯣꯔꯒꯥꯟꯁ ꯅꯦꯛ ꯊꯣꯔꯦꯁꯤꯛ ꯑꯣꯔꯒꯥꯟꯁ ꯑꯗꯒꯤ ꯒ꯭ꯂꯥꯟꯗꯨꯂꯔ ꯖꯣꯟ ꯀꯥꯏꯅ ꯄꯥꯕ ꯊꯣꯛꯆꯗꯦꯗ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯁꯤ ꯃꯌꯥꯝꯁꯤꯕꯨꯗꯤ ꯂꯩꯔꯦ ꯑꯗꯣ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯅꯩꯅꯅꯤꯡꯉꯤꯁꯤ ꯁꯤꯒꯤ ꯍꯦꯗ ꯑꯦꯔꯤꯌꯥ ꯑꯩꯈꯣꯏꯒꯤ ꯍꯦꯗ ꯑꯦꯔꯤꯌꯥꯁ ꯀꯣꯛꯀꯤ ꯁꯔꯨꯛꯁꯦ ꯀꯣꯛꯀꯤ ꯁꯔꯨꯛ ꯁꯤꯗꯩꯗ ꯂꯩꯔꯤꯁꯦ ꯁꯤꯗꯩꯗꯅꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯅꯥ ꯌꯥꯝ ꯍꯨꯠꯅꯔꯤꯁꯦ ꯍꯥꯏꯇꯥꯔꯦ ꯁꯅꯥ ꯌꯥꯟꯅꯔꯤꯁꯦ ꯑꯗꯣ ꯁꯤ ꯁꯅꯥ ꯌꯥꯜꯂꯤꯁꯤꯒꯤ ꯃꯔꯝꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯀꯤ ꯃꯄꯥ ꯇꯥꯕ ꯖꯒꯥ ꯍꯥꯏꯇꯥꯔꯦ ꯃꯤꯠꯀꯤ ꯃꯄꯥ ꯇꯥꯕ ꯖꯒꯥꯗꯣ ꯍꯨꯠꯅꯩ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯃꯤꯠꯁꯦ ꯐꯖꯅꯤꯡꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯅꯨꯄꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯁꯅꯥ ꯍꯨꯠꯂꯤ ꯅꯨꯄꯥꯁꯨ ꯍꯨꯠꯂꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗ ꯆꯥꯎꯔꯒꯗꯤ ꯅꯨꯄꯥꯗꯤ ꯍꯨꯠꯇꯦ ꯑꯗꯨꯅ ꯃꯤꯠ ꯃꯄꯥꯗ ꯍꯨꯠꯀꯗꯧꯕꯗ ꯈꯤꯇꯪ ꯁꯣꯏꯈꯤꯗꯅ ꯆꯠꯊꯣꯛꯑꯀꯥꯟꯗ ꯆꯤꯟꯒꯤ ꯃꯄꯥꯒꯨꯝꯕ ꯇꯥꯁꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯇꯥꯁꯟꯕ ꯀꯥꯟꯗꯅꯤ ꯃꯤꯠ ꯐꯖꯅꯕ ꯍꯨꯠꯂꯒ ꯆꯤꯟ ꯑꯣꯏꯅ ꯐꯖꯈꯤꯕ ꯑꯗꯨꯅ ꯅꯨꯄꯤꯁꯤꯡꯁꯤꯅ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯤꯁꯦ ꯅꯥ ꯍꯨꯠꯄ ꯃꯄꯥ ꯁꯣꯏꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯁꯥꯎꯔꯛꯄ ꯇꯥꯔꯦ